August 19 fawbi manungda state fawduna chaliba national highwaysingda free movement leihalu haina transgender activist Malem thongamna BJP Manipur Pradesh ki president adhikari mayum sarda ki kuthangda memorandum ama governor da pisankhrai. Memorandum asi lamyanba Irawat Memorial Integrated Trust ki president su oiriba Malem na luchingba mihut kangbu amana Imphal ki thambal sanglen da laktuna pisankhibani. Hiramasi ki matang da Malem na paumi sing da fong dorpadha Manipur da peace amasung normalcy purakna bagi pandam da mahak na hokibali singani kunga mari ki February tha da Delhi da hunger strike chathaki. Hunger strike chathai haiduna mahak ki mathak da Delhi police na charge set taurakpadagi Delhi gi West District Court da case hearing chathari. Loinana case asigi August 19 da pangthokadawriba hearing gi damak mahak ngasi Imphal thadoklagani. Mahakna Delhi dagi Manipur da halakpagi khongchat asidi cycle thauduna lakani maram asina national highway sing da free movement mapungfana leihanaba lenga ki mari leinaba authority na chapchaba thabak lokhat piu haina taksilakli. Ngasidagina date 28 phaugi manungda agoi free movement ase mapung phana leihan bire hairakanda hariba national highway sing asida maitai sing sathok sasin tawbada ayat apanba amata yaudana sathok sasin yanabagi damakta honorable governor gi site tagi thabak thoram sing lokhat piyu haibaga mari leinaba governor da pisangadaba point sing ado aihangna ngasigi Bharatiya Janata Party gi BJP gi president ta address tawraga copy tuna governor da tawraga aiba serol ase pisan gena laksabani aihak mathakta sapata arga so halakpagi posidi free movement se mapung phana satok sasan yabagi pot se thambire hairakanda leihan bire hairakanda aihangna Delhi dagi Manipur tamna cycle da laksage masi aina laksagadoriba pot asida honorable governor gi site tagi su aihaki mathakta thingba amadi government gi site tagi makhal amata gi action se lokhat piganu